ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯩꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯌꯥꯏꯐꯕꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯏꯐꯕꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯇꯧ ꯎꯠꯂꯒ ꯏꯆꯟꯅ ꯍꯥꯏꯔꯛꯏ, ꯂꯩ ꯑꯁꯤꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯏꯅꯥꯛꯇ ꯂꯩꯖꯔꯁꯅꯨ꯫ ꯌꯥꯏꯐꯕ, ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯕꯨ ꯑꯗꯨꯛ ꯇꯥꯊꯤꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡ ꯑꯍꯨꯕꯁꯤꯡꯅ ꯈꯪꯅꯕꯒꯨꯝ ꯑꯩꯅ ꯈꯪꯉꯤ, ꯃꯁꯤ ꯊꯣꯏꯅ ꯂꯨꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯥꯡꯗ ꯎꯠꯈ꯭ꯔꯦꯗ, ꯃꯁꯤꯃꯁꯨ ꯎꯠꯀꯅꯤ, ꯃꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯔꯣꯏ꯫ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯏꯐꯕꯒꯤ ꯊꯃꯣꯏ ꯑꯩꯅ ꯃꯤꯔꯥꯏꯖꯔꯦ, ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ꯫ ꯌꯥꯏꯐꯕꯕꯨ ꯑꯩꯅ ꯇꯤꯟꯅꯕ ꯏꯊꯛ ꯊꯣꯡꯕ ꯏꯕꯨꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯅꯨ, ꯀꯥꯟꯅꯕ ꯑꯍꯣꯡꯕ ꯄꯥꯎꯈꯨꯝ ꯇꯥꯕ ꯐꯪꯂꯣꯏ꯫ ꯅꯤꯡꯖꯔꯝꯕ ꯄꯨꯡꯕ ꯊꯨꯡꯂꯦ ꯈꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯂꯝꯕ ꯌꯥꯏꯐꯕꯗꯣ ꯑꯋꯥꯡꯕ ꯎꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯒꯨꯝꯅ ꯈ꯭ꯋꯥꯡ ꯇꯦꯛꯄꯒ ꯃꯥꯟꯅꯔꯦ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯝꯇ ꯇꯥꯈꯣ, ꯋꯥꯔꯧꯕꯤꯅꯣ, ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯗꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯕ꯭ꯂꯦꯛꯃꯦꯜꯗꯣ ꯀꯩꯗꯧꯅꯨꯡꯗ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯪꯅꯁꯨ ꯎꯕꯤꯒꯅꯨ꯫ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯤꯁꯨ ꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯗꯨꯅ ꯑꯄꯪꯕ ꯑꯉꯥꯡꯅꯤ ꯈꯜꯂꯨꯕ ꯏꯆꯟꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯍꯧꯔꯦ꯫ ꯑꯗꯨꯝꯅ ꯉꯥꯛꯂꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯏꯐꯕꯁꯨ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯍꯥꯛ ꯐꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯔꯁꯨ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯅꯝꯐꯨ ꯃꯤꯅꯝ ꯇꯧꯐꯝ ꯊꯧꯅꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯊꯧꯔꯝꯗꯣ ꯍꯔꯥꯎꯅ ꯌꯥꯎꯕ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯃꯄꯨꯗꯨꯅ ꯍꯔꯥꯎꯕ ꯄꯨꯝꯕ ꯊꯨꯒꯥꯏꯔꯛꯄꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯥꯎꯕ ꯂꯣꯏꯅꯗꯨꯅ ꯍꯟꯅꯔꯛꯂꯦ꯫ ꯃꯥꯅ ꯎꯔꯛꯈꯤꯕ ꯏꯆꯟꯅ ꯇꯧꯔꯛꯀꯅꯤ ꯁꯨꯀꯟ ꯈꯜꯂꯨꯗꯕ ꯃꯇꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅ ꯎꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗꯗꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯈꯜꯂꯛꯂꯦ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯄꯨꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯂꯤ꯫ ꯌꯦꯠ ꯊꯪꯕ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯅꯞꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯀꯞꯄꯁꯨ ꯇꯧꯗꯦ, ꯇꯥꯁꯤꯜꯂꯒ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ꯫ ꯑꯗꯨꯝꯅ ꯈꯥꯝꯂꯤꯉꯩ ꯃꯥꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯠꯈꯠꯂꯒ ꯈꯥꯝꯂꯔꯦ꯫ ꯏꯆꯟꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕꯗꯣ ꯍꯩꯅꯗꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯆꯤ ꯂꯦꯡꯒꯦ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯅꯨꯄꯤꯗꯨꯗ ꯁꯠ ꯌꯦꯡꯂꯨꯏ꯫ ꯅꯤꯡꯊꯤꯅ ꯊꯧꯔꯒ ꯃꯥꯅ ꯇꯣꯡꯂꯝꯃꯤ꯫ ꯏꯆꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯊꯨꯝꯃꯠꯂꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯥꯔꯤꯕ ꯏꯆꯟꯒꯤ ꯁꯛꯇꯝ ꯑꯗꯣ ꯏꯆꯟ ꯃꯁꯥꯗ ꯅꯥꯜꯂꯤꯕꯅꯤ ꯈꯟꯅ ꯃꯈꯨꯠꯅ ꯅꯥꯜꯂꯤ꯫ ꯅꯤꯡꯊꯤꯒꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕꯗꯨꯁꯨ ꯇꯔꯪ ꯑꯃꯗꯅꯤ꯫ ꯃꯅꯥꯛꯇ ꯈꯥꯝꯂꯤꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯒꯥꯔꯤꯅꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯒ꯭ꯂꯥꯁꯇ ꯅꯥꯜꯂꯤ ꯒꯥꯔꯤꯗꯣ ꯊꯧꯒꯠꯂꯛꯂꯦ꯫ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯣ꯫ ꯂꯩꯍꯧꯔꯕꯁꯨ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯃꯈꯨꯠꯇꯨꯗꯤ ꯂꯧꯊꯣꯛꯄ ꯈꯛ ꯇꯧꯗꯦ꯫ ꯏꯆꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯑꯌꯤꯡꯕꯤꯗꯣ ꯁꯨꯃꯥꯡꯗ ꯐꯤ ꯃꯌꯥꯝ ꯄꯨꯊꯣꯛꯂꯒ ꯁꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯂꯦꯗꯅ꯫ ꯐꯤꯁꯦ ꯃꯣꯠꯂꯦꯅ ꯁꯨꯗꯣꯛꯂꯝꯃꯤꯕ, ꯊꯕꯛꯁꯨ ꯂꯩꯇꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯗꯅ꯫ ꯑꯁ, ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ, ꯑꯩ ꯁꯨꯒꯦꯕ꯫ ꯍꯩ, ꯅꯐꯤꯗꯨ ꯍꯣꯡꯂꯨꯀꯣ꯫ ꯌꯥꯅꯤ ꯍꯣꯡꯗ꯭ꯔꯁꯨ, ꯏꯃꯥ ꯑꯝꯇ ꯐꯝꯃꯨꯁꯦ, ꯊꯕꯛꯀ ꯁꯨꯝ ꯁꯨꯍꯟ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯃꯁꯤꯗꯤ ꯊꯕꯛ ꯁꯨꯃꯟꯗ꯭ꯔꯕꯁꯨꯅꯦ ꯍꯛꯆꯥꯡꯁꯦ ꯂꯨꯝꯁꯤꯜꯂꯤ ꯇꯧꯕꯅꯤꯅꯦ꯫ ꯃꯃꯥꯅ ꯁꯨꯔꯝꯕ ꯐꯤꯗꯣ ꯏꯆꯟꯅ ꯁꯨꯈ꯭ꯔꯕꯗ ꯑꯌꯤꯡꯕꯤꯗꯣ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯣꯟ ꯇꯧꯅ ꯌꯦꯡꯖꯩ꯫ ꯏꯃꯥ, ꯅꯪ ꯍꯅꯨꯈꯤꯅꯨꯀꯣ, ꯍꯅꯨꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯏꯅꯤ꯫ ꯑꯗꯨꯗꯤꯅꯦ ꯐꯝꯃꯒ ꯂꯩꯕ ꯇꯥꯔꯦꯅꯦ꯫ ꯂꯩꯕ ꯇꯥꯕꯅꯤ꯫ ꯍꯩ, ꯊꯕꯛ ꯁꯨꯗꯕꯁꯤꯁꯨ ꯐꯄꯣꯠꯇꯦꯅꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥ ꯀꯩ ꯍꯥꯏꯈ꯭ꯔꯦ? ꯃꯥꯒꯤ BP ꯍꯥꯏꯗꯣ ꯅꯥꯔꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯍꯣ, ꯅꯥꯔꯣꯏꯌꯦ ꯏꯃꯥꯗꯤ ꯀꯩꯁꯨ꯫ ꯍꯩ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯅꯝꯃꯟ ꯐꯪꯉꯦ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯒꯦ ꯌꯥꯗꯦ꯫ ꯅꯪ ꯇꯥꯃꯣ ꯁꯧꯅ ꯐꯪꯉꯦ ꯊꯕꯛ ꯁꯨꯅꯨ꯫ ꯑꯁ, ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯏꯃꯥꯗꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯃꯥ ꯆꯪꯈ꯭ꯔꯕꯗ ꯏꯆꯟ ꯐꯤ ꯁꯨꯅ ꯁꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯅꯝꯗꯨꯅ ꯐꯤ ꯁꯨꯔꯤꯕꯗꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯈꯔ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯅꯕꯅꯤ꯫
ꯑꯗꯨꯕꯨ ꯀꯥꯎꯕꯒꯤ ꯃꯍꯨꯠ ꯊꯃꯣꯏꯗ ꯍꯦꯟꯅ ꯅꯩꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯃꯃꯥ ꯑꯌꯤꯡꯕꯤꯅ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯐꯤ ꯁꯨꯔꯤꯕꯗꯣ ꯂꯦꯞꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯣꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯍꯩꯅꯤꯡꯗꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯈꯨꯠ ꯑꯅꯤꯗꯣ ꯇꯨꯡ ꯑꯣꯏꯅꯅ ꯅꯝꯂꯒ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯔꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯖꯩ꯫ ꯃꯔꯨ ꯑꯣꯏꯕꯅ ꯌꯥꯏꯐꯕꯒꯤ ꯈꯨꯠꯇꯒꯤ ꯏꯆꯟꯅ ꯂꯩ ꯂꯧꯕꯗꯨꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯛꯂꯤꯕ꯫ ꯎꯗꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯁꯥꯎꯒꯠꯄꯁꯨ ꯇꯧꯗꯦ꯫ ꯆꯦꯟꯊꯔꯤꯕ ꯃꯄꯤꯗꯣ ꯊꯦꯡꯂꯨꯕ ꯇꯧꯗꯦ꯫ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯗꯨꯕꯨ ꯊꯦꯝꯅꯕꯁꯨ ꯍꯣꯠꯅꯔꯨꯕ ꯇꯧꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯉꯁꯥꯏ ꯌꯦꯞꯁꯤꯟꯈꯤꯕ ꯔꯣꯁꯇꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯐꯤꯕꯝ ꯍꯣꯡꯗꯨꯅ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯃꯨꯟꯅ꯫ ꯅꯍꯥꯛꯁꯨ ꯑꯩꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗ ꯁꯔꯨꯛ ꯌꯥꯔꯦ꯫ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯈꯨꯠꯁꯤꯟꯅꯁꯒꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯒ ꯂꯥꯏꯕꯛ ꯊꯤꯅꯔꯝꯗ꯭ꯔꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯁꯔꯨꯛ ꯌꯥꯔꯕꯅꯤꯅ ꯏꯅꯥꯛꯇ ꯂꯩꯔꯁꯤꯀꯣ꯫ ꯃꯐꯝꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯟꯗ ꯂꯦꯞꯄꯝꯃꯤ ꯍꯥꯏꯗꯣ ꯅꯪꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ꯫ ꯍꯧꯒꯠꯂꯤ ꯐꯝꯂꯝꯕꯗꯒꯤ ꯑꯗꯨꯒ ꯎꯄꯨ ꯍꯥꯡꯗꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯗꯣꯜꯒꯨꯝꯕ ꯊꯝꯕ ꯎꯄꯨ ꯀꯥꯈꯠꯂꯗꯨꯒ ꯔꯣꯁꯇꯨꯕꯨ ꯊꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯔꯥꯏꯕꯛꯇꯨꯗ ꯎꯄꯨꯗ ꯊꯦꯡꯖꯤꯜꯂꯒ ꯃꯤꯀꯨꯞ ꯈꯔ ꯊꯩꯗꯣꯛꯏ, ꯂꯩꯊꯣꯛꯏ꯫ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯎꯄꯨꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯥꯡꯉꯤ꯫ ꯎꯔꯦ ꯈꯨꯗꯥꯡ ꯒꯥꯔꯤ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯒꯥꯔꯤ ꯑꯅꯤꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯅꯣꯅꯦ, ꯇꯌꯥꯒꯤꯁꯨ ꯃꯁꯤꯗ ꯄꯨꯟꯅ ꯌꯥꯎꯔꯝꯃꯤꯁꯤꯅ? ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯨꯅ? ꯈꯜꯂꯕꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯕꯗ ꯃꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯗ꯭ꯔꯦ꯫ ꯄꯥꯡꯗꯕ ꯑꯃꯒꯨꯝꯅ ꯀꯥꯗ ꯇꯥꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯕꯁꯨ ꯇꯧꯔꯨꯗꯦ꯫ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯄꯗ ꯏꯅꯥꯎꯕꯒ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯏꯟꯚꯤꯇꯦꯁꯟ ꯏꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯅꯥꯎꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯏꯅꯥꯎꯕꯁꯨ ꯃꯌꯥꯝꯕꯅ ꯃꯅꯥꯛ ꯐꯝꯂꯛꯄꯗ ꯇꯦꯕꯜ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯃꯃꯤꯡ ꯏꯕ ꯆꯦꯗꯣ ꯃꯌꯥꯝꯕꯒꯤ ꯃꯥꯡꯗ ꯊꯝꯃꯤ꯫ ꯁꯤꯒꯩꯁꯦ ꯁꯨꯔꯕ ꯌꯦꯡꯉꯣ ꯌꯥꯝꯕꯣ꯫ ꯑꯁꯤꯅ ꯏꯃꯥꯒꯤꯅꯦ, ꯁꯤꯅ ꯌꯥꯝꯕꯨꯡꯒꯤ, ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ꯫ ꯆꯦꯗꯣ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯕ ꯇꯧ꯫ ꯑꯩꯒꯤꯗꯤ ꯁꯨꯔꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯃꯥꯗ ꯍꯥꯏꯐꯦꯠ ꯍꯪꯉꯣ꯫ ꯌꯨꯝꯁꯤꯁꯨ ꯃꯆꯨ ꯃꯔꯥꯡꯒ ꯁꯪꯖꯤꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯩ꯫ ꯑꯅꯧꯕ ꯆ꯭ꯔꯦꯡ ꯆ꯭ꯔꯦꯡ ꯉꯥꯟꯕ ꯃꯆꯨ ꯇꯧꯁꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯪꯂꯒ ꯂꯩꯈꯤ꯫ ꯃꯌꯥꯝꯕꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯗ ꯏꯅꯥꯎꯕꯗꯣ ꯍꯥꯏꯒꯦ ꯌꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯄꯔꯐꯦꯛ ꯏꯇꯦꯝꯁꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯃꯅꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯈꯣꯜ ꯍꯧꯅ ꯍꯣꯟꯗꯣꯛꯏ꯫ ꯏꯅꯥꯎꯕ, ꯅꯌꯥꯝꯕꯁꯤ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯌꯨꯅ ꯇꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯣꯐꯥꯗ ꯃꯈꯨꯠ ꯀꯟꯅ ꯊꯥꯖꯤꯟꯖꯩ꯫ ꯑꯗꯨꯒ ꯁꯥꯎꯔꯪꯗꯅ ꯍꯥꯏꯔꯛꯏ, ꯑꯁ ꯀꯩꯅꯣꯗ ꯌꯥꯝꯕꯨꯡ, ꯑꯗꯨꯛ ꯁꯣꯟꯕ ꯃꯊꯪ ꯆꯍꯤꯗꯤ 30 ꯅꯦꯠꯂꯅꯤ꯫ ꯑꯔꯤꯕ ꯑꯣꯏꯔ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ? ꯆꯨꯝꯃꯦ, ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯐꯪꯗ꯭ꯔꯒꯅ ꯊꯤꯗ꯭ꯔꯦꯗꯅ ꯀꯩꯗꯧꯅꯦꯒꯦ? ꯌꯥꯔꯣꯏ, ꯑꯩꯕꯨ ꯈꯠꯄ ꯇꯥꯍꯟꯕ ꯐꯪꯗ꯭ꯔꯒꯅꯅꯦ ꯏꯆꯟ ꯍꯥꯏꯔꯨꯁꯦ꯫ ꯌꯥꯝꯕꯨꯡꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯒ ꯑꯩꯅ ꯉꯟꯇꯥ ꯊꯤꯕ, ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯃꯅꯥꯎꯒꯤ ꯋꯥꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯏꯅꯥꯎꯕꯗꯤ ꯑꯗꯨꯝ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯍꯧꯔꯤ꯫ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯏꯅꯥꯎ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯈꯤꯕꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯄꯨꯡꯕ ꯑꯃꯠꯇ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯍꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨꯇ ꯉꯥꯏꯔꯦ ꯋꯥꯠꯂꯤꯕ꯫ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯠꯍꯧꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯝꯅ ꯉꯟꯅ ꯏꯆꯟꯗꯣ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯀꯨꯟꯗꯣ ꯂꯦꯡꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯝꯂꯦ꯫ ꯀꯦꯅꯕ ꯂꯥꯛꯄ ꯃꯤ ꯉꯥꯏꯔꯝꯂꯤ꯫ ꯏꯃꯨꯡ ꯃꯥꯡꯈꯣꯜ ꯄꯨꯝꯂꯥꯡꯅꯤ꯫ ꯁꯅꯥꯊꯣꯏꯗꯨ ꯃꯀꯣꯛ ꯇꯩꯊꯣꯛꯂꯝꯃꯤ ꯏꯆꯟꯅ ꯃꯅꯥꯛ ꯆꯪꯉꯛꯂꯒ, ꯏꯁ ꯃꯤ ꯃꯆꯥꯗꯤ ꯂꯩꯁꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯣꯛꯇꯣꯔꯦꯅꯦ꯫ ꯑꯗꯨꯅ ꯉꯟꯇꯥꯒ ꯆꯥꯏꯊꯔꯝꯃꯤꯅꯦꯕ꯫ ꯑꯍꯤꯡ ꯑꯝꯇꯪ ꯂꯦꯛꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯌꯥꯛꯀ ꯍꯤꯒꯠꯂꯗꯅ, ꯌꯥꯝ ꯂꯥꯛꯅꯤꯡꯗ꯭ꯔꯤꯗꯣ ꯉꯁꯤꯗꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯗꯧꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗꯧ ꯅꯠꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯆꯪꯕꯤꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯇꯥꯟꯕꯤꯔꯅꯨ ꯏꯕꯦꯝꯃ, ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯏꯁꯧꯒ ꯑꯝꯇ ꯊꯣꯛꯈꯣ꯫ ꯅꯪꯁꯨ ꯑꯩꯒꯤ ꯆꯤꯜꯂꯕ ꯏꯊꯧꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣꯕ?
ꯑꯗꯨꯃꯥꯏ ꯃꯔꯩ ꯇꯧꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯂꯥꯛꯅꯤꯡꯉꯤꯅꯦ ꯂꯦꯞꯅ ꯃꯀꯣꯛ ꯇꯩꯊꯣꯛꯂꯝꯕꯗꯣ ꯂꯣꯏꯔꯒ ꯐꯝꯊꯔꯛꯂꯦ ꯁꯅꯥꯊꯣꯏ ꯏꯆꯟꯒꯤꯗꯃꯛ ꯋꯥꯖꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯇꯣꯝꯇ ꯂꯩꯕ ꯌꯥꯗꯦ ꯌꯨꯝꯗ ꯂꯩꯔꯣ ꯂꯩꯔꯦ ꯃꯥꯁꯇꯔꯗ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯅꯪ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯂꯩꯔꯅꯤꯀꯣ ꯑꯩ ꯃꯤꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯅꯤꯌꯦ ꯀꯃꯥꯏ ꯇꯧꯔꯣꯏꯗꯣꯏꯅꯣ ꯈꯪꯍꯧꯗꯦ ꯑꯅꯤꯃꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯁꯅꯥꯊꯣꯏꯅ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯔꯩ ꯌꯦꯠꯅꯗꯅ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯇꯨꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯀꯣ ꯈꯟꯅꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯃꯁꯦ ꯅꯪ ꯑꯩ ꯈꯛꯇꯗ ꯊꯣꯛꯄ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯤꯅꯤ ꯀꯞꯀꯅꯨꯁꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯦ ꯑꯃꯅ ꯑꯃꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯅꯩ ꯏꯆꯟꯅ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯃꯔꯥ ꯆꯦꯠꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯆꯟꯗꯣ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎꯗꯨꯗꯒꯤ ꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯂꯦ ꯅꯪꯒꯤ ꯂꯤꯛ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯁꯥꯔꯛꯂꯕꯅꯤꯁꯦ ꯈꯨꯗꯣꯞ ꯃꯆꯥꯁꯤꯒ ꯂꯧꯁꯤꯜꯂꯣ ꯌꯥꯝ ꯄꯤꯅꯤꯡꯕꯅꯦ ꯅꯥꯇꯩ ꯈꯔ ꯆꯥꯗ꯭ꯔꯦ ꯂꯧꯗꯕ ꯇꯧꯗꯦ ꯍꯔꯥꯎꯅ ꯂꯧꯋꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯨꯝꯕ ꯐꯔꯛ ꯇꯥꯔꯛꯂꯗꯤ ꯌꯥꯃꯨꯡ ꯅꯨꯡꯗꯥꯏꯔꯝꯕꯗ ꯂꯩꯔꯛꯎꯀꯣ ꯀꯩ ꯋꯥꯅꯣ ꯐꯔꯛ ꯇꯥꯔꯕ ꯍꯥꯏꯕꯕꯣ ꯋꯥꯊꯤ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯀꯗꯥꯏ ꯅꯁꯝꯗꯣ ꯀꯪꯍꯟꯕꯤꯒꯦ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯅ ꯁꯣꯛꯄ ꯊꯦꯡꯕ ꯐꯪꯂꯔꯣꯏꯗꯧꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯐꯣꯡꯗꯣꯛꯅꯕ ꯋꯥꯍꯩ ꯑꯃ ꯂꯩꯇꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝ ꯑꯋꯥꯏꯕ ꯂꯩꯇꯦꯡꯅ ꯏꯁꯥꯒꯤ ꯏꯔꯜ ꯑꯣꯏꯅ ꯈꯟꯅ ꯍꯤꯡꯂꯨꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯤ ꯑꯌꯨꯛ ꯑꯣꯏꯔꯝꯕꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯏꯅꯥꯎꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯁꯅꯥꯊꯣꯏꯁꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯔꯛꯂꯦ ꯂꯨꯍꯣꯡꯕꯒꯤ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯂꯩꯔꯤꯕꯤ ꯁꯅꯥꯊꯣꯏꯕꯨ ꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤꯕꯗꯤ ꯏꯆꯟꯅꯤ ꯃꯈꯣꯏꯅꯤ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯅꯣꯛꯃꯤꯟꯅꯈꯤꯕ ꯀꯌా ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ ꯆꯝꯖꯕꯅꯤ ꯉꯥꯎꯖꯕꯅꯤ ꯃꯇꯥꯔꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯏꯆꯟꯒꯤ ꯊꯃꯣꯏꯗ ꯀꯞꯇꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯂꯛꯅꯕꯤꯔꯔꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤ ꯃꯍꯧꯁꯥꯒꯨꯝ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯗꯕꯅꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯕꯨ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯜꯂꯤꯕ ꯀꯞꯄꯗ ꯃꯄꯨꯝ ꯊꯤꯠꯂꯦ ꯍꯜꯂꯛꯍꯟꯅꯤꯡꯕꯅ ꯈꯪꯉꯥꯎꯅꯩ ꯂꯩꯐꯝ ꯈꯪꯗꯦ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯃꯅꯤꯃꯨꯛꯇ ꯑꯣꯟꯈ꯭ꯔꯦ ꯃꯥꯅ ꯐꯅ ꯀꯞꯂꯕꯁꯨ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯈꯥꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯍꯟꯕꯤꯔꯛꯈꯤꯕꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯩꯖꯕꯗ ꯈꯨꯟꯅꯥꯏꯁꯤꯅ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯕ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅꯤ ꯃꯁꯤꯗꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯥ ꯀꯌꯥꯅ ꯃꯤꯅꯥꯏꯒꯨꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯗ ꯀꯨꯟꯗꯣ ꯍꯨꯛꯂꯕ ꯇꯨꯡ ꯏꯅꯥꯎꯕꯅ ꯑꯃꯨꯛ ꯁꯅꯥꯊꯣꯏꯗ ꯀꯨꯟꯗꯣ ꯍꯨꯛꯂꯒ ꯑꯅꯤꯗꯨꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯨꯝ ꯂꯝꯗꯝꯕꯨ ꯃꯄꯥꯝ ꯂꯝꯗꯝ ꯃꯤꯡꯊꯣꯜ ꯑꯣꯜꯍꯧꯔꯦ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯊꯤꯟꯕꯤꯔꯛꯂꯒ ꯊꯝꯕꯤꯔꯝꯂꯦ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯁꯨ ꯁꯅꯥꯊꯣꯏꯕꯨ ꯎꯅꯕ ꯂꯣꯏꯅ ꯆꯪꯅꯔꯛꯏ ꯉꯁꯥꯏꯗꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯏꯆꯟꯁꯨ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯇꯥꯕꯨ ꯌꯦꯡ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯁꯅꯥꯊꯣꯏꯗꯣ ꯏꯆꯟꯒꯤ ꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯇꯧꯐꯝ ꯈꯪꯗꯦ ꯏꯆꯟꯗꯣ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ ꯅꯪꯕꯨ ꯆꯠꯈꯤꯕ ꯈꯥꯝꯅꯤꯡꯂꯕꯁꯨ ꯈꯥꯝꯕ ꯉꯝꯃꯣꯏꯗꯧꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯨꯍꯣꯡꯂꯝꯗ꯭ꯔꯕꯁꯨ ꯐꯔꯝꯒꯅꯤ ꯈꯜꯂꯦ ꯀꯞꯀꯅꯨꯁꯦ ꯋꯥꯔꯁꯨ ꯈꯥꯡꯉꯨ ꯈꯔ ꯂꯩꯔꯒ ꯐꯈ꯭ꯔꯗꯧꯅꯤ ꯆꯠꯂꯒꯦ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ ꯏꯆꯟꯕꯨ ꯆꯦꯅ ꯑꯃꯨꯛꯇꯪ ꯀꯣꯜꯂꯒ ꯃꯤꯠꯇꯣ ꯀꯟꯅ ꯎꯏꯁꯤꯜꯂꯤ
ꯃꯇꯧꯗꯣ ꯌꯦꯡꯂꯤꯕ ꯃꯧ ꯑꯃꯅꯤꯗꯣ ꯀꯞꯄꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯃꯤ ꯉꯥꯏꯅꯔ ꯃꯥꯜꯂꯦ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯏ ꯏꯆꯟꯗꯣ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯆꯟꯅ ꯉꯁꯥꯏ ꯀꯞꯈꯤꯕꯒꯨꯝ ꯁꯅꯥꯊꯣꯏꯁꯨ ꯃꯄꯝ ꯊꯤꯠꯅ ꯀꯞꯍꯧꯔꯦ ꯃꯥꯅ ꯏꯆꯟꯕꯨ ꯈꯥꯝꯂꯨꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ ꯏꯆꯟꯅ ꯃꯥꯕꯨ ꯆꯠꯁꯤ ꯍꯥꯏꯅ ꯄꯨꯔꯛꯄꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯁꯛ ꯎꯗꯕ ꯄꯜ ꯑꯃꯅ ꯃꯇꯥꯔꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯡꯅ ꯆꯦꯠꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯊꯃꯣꯏ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯄꯗ ꯏꯆꯟꯁꯨ ꯀꯨꯁꯨꯝꯒ ꯃꯥꯌꯣꯛꯅꯔꯦ ꯏꯆꯟꯕꯨ ꯎꯖꯕꯃꯛꯇꯗ ꯀꯨꯁꯨꯝꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯑꯗꯨꯒ ꯍꯪꯉꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯠꯂꯗꯧꯔꯣ ꯆꯠꯂꯒꯦ ꯏꯅꯦꯁꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯅꯦꯁꯤ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯣꯏ ꯏꯅꯦꯁꯤ ꯍꯪꯕꯤꯌꯨ ꯅꯪ ꯌꯥꯝꯃꯨꯒ ꯊꯦꯡꯅ ꯂꯥꯛꯄꯒ ꯌꯥꯎꯗ꯭ꯔꯣ ꯍꯟꯗꯛꯁꯦ ꯍꯟꯗꯛꯇꯤ ꯄꯥꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯏꯅꯦꯁꯤ ꯍꯩꯃ ꯋꯥꯔꯤꯒ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯗꯕ ꯁꯥꯟꯅꯗꯦ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯅꯦꯁꯤꯅ ꯑꯁꯨꯛ ꯀꯨꯞꯅ ꯍꯪꯕꯤꯔꯤꯁꯤꯕꯣ ꯅꯪ ꯌꯥꯝꯕꯨꯡꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕ ꯃꯁꯤ ꯃꯪꯕ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ ꯏꯐꯛ ꯐꯛꯁꯤꯟꯕ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯗꯧ ꯇꯧꯋꯤꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦꯗꯣ ꯈꯔ ꯈꯪꯗꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯏꯅꯦꯁꯤꯗ ꯈꯔ ꯇꯝꯃꯣ ꯏꯅꯦꯁꯤ ꯋꯥꯔꯦ ꯃꯥꯒꯤ ꯈꯟꯕꯗ ꯀꯨꯁꯨꯝꯒꯤ ꯋꯥꯟꯖꯕ ꯃꯇꯧ ꯎꯕꯗ ꯏꯆꯟꯁꯨ ꯀꯩꯅꯣꯝ ꯁꯨꯝ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯈꯨꯝꯃꯤ ꯍꯣꯏ ꯏꯅꯦꯁꯤ ꯊꯦꯡꯅꯔꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣ ꯆꯠꯂꯣ ꯃꯤ ꯂꯣꯏ ꯉꯥꯏꯅꯔꯝꯂꯅꯤ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯝꯂꯒ ꯀꯨꯁꯨꯝꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ ꯏꯆꯟꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯁꯍꯧꯏ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯕꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯥꯛꯄꯅ ꯅꯣꯡꯗꯥꯏꯔꯤ ꯃꯃꯥꯡꯗ ꯏꯆꯟꯁꯨ ꯂꯦꯞꯁꯤꯜꯂꯨꯔꯦ ꯁꯨꯃꯥꯡꯗꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯞ ꯌꯦꯡꯅꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯣꯏꯔꯣꯝꯗ ꯆꯠꯀꯦ ꯇꯧꯕꯗ ꯏꯆꯟꯁꯨ ꯑꯣꯏꯔꯣꯝꯗ ꯊꯩꯗꯣꯛꯀꯦ ꯇꯧꯏ ꯑꯃꯨꯛꯁꯨ ꯍꯟꯗꯛꯅꯩ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ ꯊꯩꯗꯣꯛꯅꯩ ꯅꯍꯥꯟꯗꯒꯤ ꯁꯥꯎꯅꯤꯡꯕꯩ ꯃꯣꯂꯣꯝ ꯀꯣꯛꯇ꯭ꯔꯤꯕ ꯁꯥꯎꯅꯤꯡꯕꯗꯣ ꯐꯨꯗꯣꯛꯂꯒ ꯀꯂꯞꯅ ꯍꯟꯗꯣ ꯇꯥꯞꯇꯥꯏ ꯁꯨꯒꯠꯂꯒꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯏꯆꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯀꯥꯞ ꯆꯥꯎꯀꯥꯟ ꯀꯥꯡꯂꯒ ꯊꯥꯡꯈꯤ ꯏꯆꯟꯁꯨ ꯃꯤꯠ ꯑꯅꯤꯗꯣ ꯑꯣꯟꯈꯠꯂꯞ ꯇꯧꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕ ꯉꯝꯂꯕꯁꯨ ꯅꯨꯡꯁꯤꯔꯨꯕꯅ ꯅꯣꯡꯗꯥꯏ ꯃꯥꯅꯗꯤ ꯌꯦꯡꯁꯤꯟꯅꯗ ꯁꯥꯅ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯡꯈꯣꯜ ꯍꯦꯛ ꯀꯥꯈꯠꯄꯒ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯂꯦ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯉꯛ ꯈꯖꯛ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯑꯁꯨꯝꯅ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯂꯣꯏꯅ ꯉꯝꯅ ꯆꯠꯅꯈ꯭ꯔꯦ ꯄꯨꯡꯁꯤꯛ ꯁꯤꯛꯂꯕ ꯀꯥꯟꯗ ꯀꯨꯁꯨꯝꯅ ꯏꯅꯥꯎꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯕꯨ ꯄꯥꯛ ꯆꯥꯎꯅ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯊꯦꯠꯂꯤꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯀꯠꯆꯔꯒ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤꯕ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯁꯛꯇꯝꯗꯣ ꯈꯨꯔꯨꯝꯍꯜꯂꯝꯃꯤ ꯀꯨꯁꯨꯝꯅ ꯁꯅꯈ꯭ꯌꯥ ꯅꯆꯥ ꯅꯃꯧ ꯑꯅꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨꯀꯣ ꯏꯅꯥꯎꯕꯅꯁꯨ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯁꯅꯥꯊꯣꯏꯅꯁꯨ ꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥ ꯅꯃꯧꯕ ꯏꯃꯥꯁꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯗ ꯇꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯁꯅꯥꯖꯥꯎꯕꯕꯨ ꯈꯨꯔꯨꯝꯂꯕ ꯇꯨꯡ ꯀꯨꯁꯨꯝꯕꯨ ꯑꯃꯨꯛ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯀꯨꯁꯨꯝꯁꯨ ꯃꯆꯥ ꯃꯃꯧꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯏꯆꯥꯒ ꯏꯃꯧꯒꯅꯦ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣ ꯍꯥꯏꯔꯒ ꯍꯧꯒꯠꯄꯤ ꯏꯃꯥ ꯌꯥꯝꯕꯨꯡꯗꯤ ꯅꯪ ꯌꯥꯝꯕꯨꯡꯗꯤ ꯋꯥꯔ ꯃꯥꯜꯂꯤꯅꯦ ꯇꯨꯝꯕ ꯆꯪꯈꯤꯕ ꯀꯨꯏꯔꯦ ꯊꯕꯛ ꯃꯌꯥꯝꯗꯨꯒꯅꯦ ꯅꯈꯣꯏꯅꯤꯁꯨ ꯇꯨꯝꯖꯔꯨꯔꯣ ꯃꯆꯥ ꯃꯃꯧꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯒ ꯀꯨꯁꯨꯝꯗ ꯁꯅꯥꯖꯥꯎꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ ꯁꯅꯈ꯭ꯌꯥ ꯏꯆꯥ ꯑꯇꯣꯝꯕꯅ ꯃꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯂꯤꯕꯁꯦ ꯌꯥꯏꯐꯃꯥꯡꯒꯣꯜ ꯄꯤꯅꯕꯤꯌꯨ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯁꯨ ꯀꯥ ꯌꯧꯔꯗꯨꯅ ꯄꯨꯂꯞ ꯐꯝꯃꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯌꯥꯝꯕꯨꯡꯒ ꯀꯥꯏꯅꯔꯦꯅꯦ ꯏꯁ ꯑꯩꯗꯤ ꯀꯅꯥꯝ ꯀꯥꯏꯅꯗꯕꯩ ꯃꯑꯣꯡꯗ ꯍꯩ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯇꯜꯂꯤꯍꯦ ꯏꯀꯥꯏꯖꯩ ꯉꯁꯤꯗꯤ ꯁꯤꯗ ꯇꯨꯝꯃꯣ ꯍꯌꯦꯡꯋꯥꯏ ꯃꯥꯁꯇꯔ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯃꯥꯒ ꯇꯨꯝꯃꯣ ꯍꯌꯦꯡꯗꯤ ꯏꯃꯥ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯨꯇꯥꯛ ꯑꯃꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯍꯣ ꯇꯥꯗ ꯌꯥꯗꯕ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯁꯤꯅꯅꯤ ꯃꯥꯁꯇꯔ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯑꯃꯥꯡꯕ ꯃꯌꯥꯝ ꯂꯥꯛꯀꯗꯣꯏꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯏꯀꯣ ꯇꯥꯏꯌꯦ
ꯇꯨꯝꯃꯁꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯅꯣꯡꯗꯥꯏꯔꯝꯕꯗꯤ ꯇꯨꯃꯤꯟꯅ ꯕꯦꯜꯀꯅꯤꯗ ꯂꯦꯞꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯃꯔꯥꯡ ꯌꯦꯠꯁꯤꯟꯅꯔꯕꯅꯤ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯗꯨꯅ ꯇꯨꯝꯕ ꯇꯨꯝꯗꯕ ꯆꯥꯕ ꯆꯥꯗꯕ ꯃꯉꯣꯟꯗ ꯊꯣꯏꯅ ꯈꯦꯟꯅꯗ꯭ꯔꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯏꯆꯟꯕꯨ ꯋꯥꯔꯧꯕꯗꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯇꯩ ꯀꯔꯤꯝꯇ ꯈꯜꯂꯨꯕ ꯇꯧꯈꯤꯗ꯭ꯔꯦ ꯌꯥꯏꯐꯕꯗꯒꯤ ꯂꯧꯈꯤꯕ ꯑꯗꯨꯇ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯁꯧꯒꯠꯄ ꯇꯧꯔꯨꯗꯕꯅꯔꯥ ꯈꯪꯗꯦ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ ꯗꯌꯥꯜꯅꯕꯨ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯝꯒꯗ꯭ꯔꯅꯦ ꯌꯥꯏꯐꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯅ ꯆꯤꯡꯅꯕ ꯁꯨꯝ ꯄꯣꯛꯂꯛꯏ ꯃꯍꯥꯛꯅ ꯍꯦꯟꯊꯣꯏꯕ ꯅꯨꯡꯁꯤꯔꯒ ꯀꯩꯒꯤ ꯆꯟꯊꯣꯏꯕ ꯐꯥꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇ ꯍꯪꯉꯛꯂꯤꯕꯁꯤꯅ ꯀꯩꯒꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯒꯤꯔ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯒꯦ ꯈꯟꯗ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯄꯤꯈꯤꯕ ꯗꯌꯥꯜ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯃꯔꯨꯞ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯑꯩ ꯆꯠꯀꯅꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯨꯕ ꯅꯨꯡꯁꯤꯕ ꯅꯍꯥꯛꯇꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦꯀꯣ ꯑꯍꯣꯡꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯀꯥꯗ ꯆꯪꯂꯛꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯏꯆꯟꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ ꯒꯨꯒꯜ ꯆꯪꯂꯒ ꯁꯥꯟꯅꯩ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯤꯁꯨꯝ ꯁꯨꯛꯇꯛ ꯇꯧꯏ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯒꯤ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯒ ꯃꯆꯤꯟꯗ ꯀꯧꯖꯩ ꯁꯅꯥꯊꯣꯏ ꯑꯁꯣꯝꯗ ꯁꯅꯥꯊꯣꯏꯁꯨ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯏꯆꯟ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯏꯆꯟ ꯂꯩꯔꯝꯗꯦ ꯅꯥꯀꯟꯗ ꯏꯁꯤꯁꯤꯅ ꯏꯅꯥꯎꯕꯨ ꯇꯨꯝꯂꯝꯃꯤ ꯃꯄꯨꯛꯅꯤꯡ ꯇꯅꯤꯡꯆꯩ ꯃꯍꯧꯁꯥꯗꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯟꯕꯨꯗ ꯎꯈꯤꯕꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯏꯆꯟꯁꯨ ꯐꯃꯨꯡꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯄꯤ ꯏꯔꯥ ꯇꯥꯔꯛꯏ ꯁꯅꯥꯊꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯃꯤꯠꯇ ꯃꯍꯥꯛꯅ ꯏꯆꯟꯗ ꯀꯣꯜꯂꯒ ꯋꯥꯔꯤ ꯁꯥꯖꯤꯟꯕꯗ ꯎꯔꯛꯏ ꯑꯩ ꯉꯥꯎꯔꯦ ꯃꯃꯥꯏ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯑꯃꯨꯛ ꯍꯤꯞꯊꯩ ꯏꯆꯟꯅ ꯑꯍꯣꯡꯕ ꯅꯪꯅ ꯄꯨꯝꯅꯃꯛ ꯍꯣꯡꯍꯜꯂꯦ